1001 Arabian Night Story Mari suba tangkak ngasi amuk liduna tahan jage channel asiba nuksibiduna like subscribe amasung share tawbiu ahum suba tangkak ki makha oina jinna duna thorokladuna lalon banupa du bahat lagi tawrakpa matam maduda saji amaga loina duna lakiba ahal laduna magi oiba wari ama jinna duda liduna tahallaba matung aduda haina kibagi matung ina karbar tawba nupa aduna phanggadoriba chairak adudagi ahum thokpagi saruk ama mangonda piba taki tanja aduda hui amuba aniga loina duna lakiba ahal aduna mu hairai aigi oiba wari amasu lei masi aina liduna tahanjage karigumba jinna hakna aigi wari si pambirabadi karba chatpa nupa sina phanggadoriba chairak adugi ahum subagi saruk ama aingonda pibiyu jinna duna phare adu oiba taragadi hojik mamangda likiba wari adudagi hena nungaiba wari ama nangna liduna tahalu siarakhe hui aniga loina rakhiba ahal aduna magi oiba wari adu liba horai aiga loina jariba hui amuba ani asi aigi hek pokminaba aigi yama maktani aikhoi ahumna thabak suduna leikhiba yumung adugi ahal adu mahakna siba matamda aikhoi sinau ahumda sanagi chandi lising ahum aikhoi ahumgi lising amamam thambirami paisa duna aigi oiba dukal ama aina hangdokchaduna phamki aigi yamba yaimanasu mahaki oiba dukal ama hangdoktuna phamki adubu aigi yamba hal adudi paisa mayam adubu puduna arapa mafam amada koibani haiduna chatki tha kharagi tungda aigi yamba ahal adu chakniba nupa amagi saktamda aigi dukan mamangda lakhi aidi mabu chaknibu oiraboi ningaduna aigi dukal asi hangdokpata mangairi ai nangonda pinaba paisa mata leite chatko haiduna khanghanki adubu aigi yambadunadi aibu masak khangba oibana ai nangi nayamba hani nangbu aibu khangdrabara aina mahakpo yambani khangjaraba matung aduda mahakpo pija pithak tawduna phiron afaba selalaba matungda magi phibam madu adumna karamna oirakhibano haibadu hangki adubu mahakna khudingmak adu mahaki laibak aduda afaba oyu haiduna tamamdabagini haiduna khumlaki aina mu yambada sumna haijaki khudingmak adu nasana tawjakibadagi phangkiba maktani laibakta tainabiganu si hairaduna aina yambabu themjilladuna mahaksu thabak ingkhang ama tawnaba wari kaya ama sajaki matam khara sumna leikraba matungda aigi yamba yaimadusu mahaki leijaba pochai khudingmak adu yonthokladuna atopa mapalam amada satlagi haiduna hairakhi iyamba hal amasung aihakna mahakpu thingnaba kanna honajaki adubu mahakna aikhoigi wa amata tadana mapalam amada satkirami chahi amagi matungda aigi yamba yaimadusu yamba hal adugi matawgum paisa ikok koktuna yamna phibam kaiduna amuk aigi dukanda lakhi mahakpusu aina pija pithak tawraba matungda mahaki oirakliba phibam adubu kamdauna oirakhibano haibadu aina hangjaki yambaduna yamba hanna khumakkibagi matawgum hairai khudingmak asi aigi laibakna thirambagini sigi tungda aina iyambanida aigi leijaramba paisa lising ama piduna makhoigi oiba dukal ama mu hangdokhanki tha khara haukraba matungda iyambaniduna aibu amung makhoiga loinaduna mapalamda chalusi haiduna hairakhi aduda aina makhoigi lakhiba phibam adu palladuna ai chacharoi haiduna haiki adubu hanjin hanjin aigi yambani aduna mapalom chatnaba haibadagi aisu makhoiga loinaduna mapalam chatpa taki mafam maduda chatnabani haiduna aina ngahan khai tungjin jarakpa paisa lising taruk adu lising ahum saruk ani thokna khaidok chaki saruk amana aina chatkadoriba khongsat aduda punaba thammi aduga saruk amaduna karigumba aina chatliba khongsat aduna mai pagaktaba thoklabadi amuk hanna lakpa matamda sijinnanabani haiduna mafam aduda leibak manungda tawthokladuna phumduna thamammi asigi tungda khoina yonabani haiduna pochai khara leiraba matungda jahas ama paisa piduna matam kharagi wairaduna
ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯌꯣꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯈꯤ꯫ ꯑꯩꯈꯣꯏꯅ ꯊꯨꯡꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯁꯍꯔ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯌꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯁꯍꯔ ꯑꯃ ꯇꯥꯟꯅ ꯆꯠꯅꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯝꯗꯝ ꯇꯥꯝꯅ ꯂꯥꯛꯄ ꯁꯛꯈꯪꯗꯕ ꯅꯈꯣꯏꯗꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯅꯤꯖꯒꯦ꯫ ꯑꯩꯕꯨ ꯃꯇꯦꯡ ꯑꯃꯇꯪ ꯅꯈꯣꯏꯅ ꯄꯤꯅꯕꯤꯌꯨ, ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯕꯤꯌꯨ, ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯑꯩꯅ ꯈꯨꯝꯈꯤ, ꯑꯩ ꯑꯆꯝꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯩꯅ ꯅꯪꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ꯫ ꯊꯕꯛ ꯑꯗꯨ ꯇꯧꯕꯒꯤꯗꯃꯛ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯊꯕꯛ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯑꯩꯒ ꯂꯣꯏꯅꯅ ꯖꯍꯥꯖ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯀꯜꯂꯛꯄ ꯐꯥꯎꯔꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯈꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒꯅ ꯇꯨꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯦꯂꯣꯏ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯪꯐꯥꯟ ꯇꯥꯅ ꯄꯨꯈꯠꯂꯛꯈꯤ, ꯀꯟꯕꯤꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯅ ꯖꯍꯥꯖꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯄꯨꯛꯆꯦꯟ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯕꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯅꯪꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯜꯂꯗꯨꯅ ꯅꯪꯒꯤ ꯄꯨꯛꯆꯦꯟ ꯁꯦꯡꯕ ꯑꯗꯨꯒꯤ ꯃꯅꯥ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯅꯤꯅ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ, ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯈꯤ, ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯕꯨꯇꯗꯤ ꯍꯥꯠꯄꯤꯒꯅꯨ꯫ ꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯅꯣꯡꯃ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯨꯏ ꯑꯃꯨꯕ ꯑꯅꯤ ꯄꯨꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯅꯥꯒꯤ ꯍꯨꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯅꯤꯗꯨꯅꯤ ꯁꯨꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯪꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯑꯗꯨ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯃꯈꯣꯏꯕꯨ ꯍꯨꯏ ꯑꯣꯜꯍꯜꯂꯝꯕꯅꯤ꯫ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯃꯤ ꯑꯣꯟꯕ ꯌꯥꯒꯅꯤ, ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯣꯟꯕ ꯃꯈꯣꯏ ꯌꯥꯔꯔꯣꯏ꯫ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯐꯠꯇꯕꯗꯨꯒꯤ ꯃꯈꯣꯏꯅ ꯐꯪꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯤꯟꯗ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯆꯍꯤ 15 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯁꯤꯕꯨ ꯃꯤ ꯑꯣꯟꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯆꯍꯤ 15 ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯊꯤꯖꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯐꯝꯁꯤꯗ ꯐꯝꯃꯝꯕꯗꯒꯤ ꯋꯥꯔꯤ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯦꯡꯖꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯊꯤꯒꯦ ꯈꯟꯗꯨꯅ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯤꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯅꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯅ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯒꯗꯕ ꯆꯩꯔꯥꯛ ꯑꯗꯨꯒꯤ 3ꯁꯨꯕꯒꯤ ꯁꯔꯨꯛ ꯑꯃ ꯅꯪꯒꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯙꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯦ ꯖꯤꯟ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯒꯗꯧꯔꯤꯕ ꯂꯦꯝꯍꯧꯕ ꯆꯩꯔꯥꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ꯫ ꯖꯤꯟ ꯑꯗꯨꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯑꯃꯨꯛ ꯇꯥꯍꯜꯂꯨ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯖꯤꯟ ꯑꯗꯨꯅ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯒꯗꯕ ꯆꯩꯔꯥꯛ ꯑꯗꯨꯒꯤ 3/4ꯒꯤ ꯁꯔꯨꯛ ꯑꯃꯗꯨ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛ ꯄꯤꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯖꯤꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯒꯗꯕ ꯆꯩꯔꯥꯛ ꯑꯗꯨ ꯅꯈꯣꯏ 3ꯗ ꯌꯦꯟꯅꯊꯣꯛꯂꯕꯅꯤꯅ
ꯍꯧꯖꯤꯛꯇꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯖꯔꯣ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯍꯥꯛꯄꯨ ꯀꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯍꯔꯖꯥꯗꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯑꯁꯨꯝ ꯂꯤꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯅꯣꯡ ꯉꯥꯜꯂꯛꯈꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏ, "ꯏꯆꯦ, ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ, ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯠꯇꯒ ꯂꯤꯕꯤꯌꯨꯕ?" ꯁꯦꯍꯔꯖꯥꯗꯅ, "ꯏꯆꯦꯒꯤ ꯕꯦꯝꯃ, ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯅꯠꯇꯦ꯫ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯂꯥꯗꯤꯟꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯣꯡꯃꯇꯒ ꯍꯤꯡꯕꯒꯤ ꯃꯇꯝ ꯄꯤꯕꯤꯔꯕꯗꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯩꯅ ꯂꯤꯗꯨꯅ ꯇꯥꯍꯟꯒꯦ." ꯁꯦꯍꯔꯖꯥꯗꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗ ꯑꯗꯨꯝꯅ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, "ꯍꯩꯁ, ꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯄꯨ ꯑꯩ ꯉꯁꯤꯗꯤ ꯍꯥꯠꯄꯤꯔꯔꯣꯏ꯫ ꯍꯥꯠꯂꯕꯁꯨ ꯃꯍꯥꯛꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯠꯂꯒꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡꯒꯤ ꯇꯥꯡꯀꯛꯇ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫